Assalamualaikum warahmatullah. Iruzabagi masail khara naina sikhangnasi. Iruzaba karamba matamda faraz oi, karamba matamda sunnat oi, amasung iruzabagi sunnat ki oiba tarika si karamba no haiba sigi matang dai khoi khangminnasi nainasi. Nabi Karim sallallahu alaihi wasallam na hidok pirami, inna Allah la yastahi min al-haqq. Asing bamak Allah Ta'ala hakki wafam haiba matamda ikaiba tawdi. Haibadi aikoi na si gusal gi matang iruzaba sigi matang amadi faraz oi ni karam kano sigi nai narak pa hai narak pa masala masail tawakpa matamda aikoi ikaiba yaba wafam yawrakane adu ikaiba yadeba masala takpada amasung tambada ikaidana aikoi na laikhiba taragadi aikoi punsi suppa khangdaba haiba misak adu oiraga aikoi se adum punsi loi khigani len khigani aduna maram oiraga aikoi sugumba sigi matang asida aikoi ikaiba yade khoi khangminnasi faraz oirisi karamba matamda iruzaba faraz oi maram kharadagi iruzaba faraz oi helli hariba maram sing adu di apamba amasung nungaibaga loinana mani white blood asi thokraba adu oiba taragadi aikoi gi thakta nupa oirabasu nupi oirabasu iruzaba faraz oiragani potlam ani ne aikoi gi sidagi thoklibasi apamba haifet faurok matamda maziyana amma thokani hariba sina ikoida gusal iruzaba faraz oihande wuzu kha kahengani amasung maziya du khak jam thoga wuzu tawraga dum senge iruzabagi darkar oide faraz oide mazi si thoklaba matungda di aikoida apamba dum poklaga laikhigane nasaigi mani white blood asi thokraba matungda di apamba amasung nuaibaga loina thokraba matungda aikoida apamba poklaroye direct white oigane ba mazi sina direct white oiroi ising gi mawong so effect oina tawgani adu nupa oiba singda balik faraba matungda aikoi mang thi ba haina lei hariba sinupi dadi thokte pi lising amagi manungda nupi amani gi wani ayamana nupi da thokan desi nupa oiba singdadi hafta amada amurak anirak ahumlak nupa khara dadi numitki mang thibana numitki mang thiba su yawi nupa da si sing asina sigi maram asidagi su hadi nupa singi mathakta iruzaba si gusal tawwa si faraz ohelli si tanatana nupa ga nupi ga phamdinnaba matamda nupa ga nupi ga mathau pangthokpa matamda makhoi animakna white blood mani asi thoktaba taraga su makhoi animakki mathakta supari asina thambalda nupi oibisingi thambalda hek changkhibaga supari maru ko nupa oibisingi pari manba ikoi matonda yawriba asigi chang asi phautang oirabasu hek changkhibaga nupi adusu nupa adusu iruzaba faraz oigani white blood thoklabasu thoktrabasu adu nupi oibising gi mathakta faraz oirisina nupa oibasingda oidaba maram ani amagalai ekoi thagi hes lakba asi lepkhibaga nupi oibisingi mathakta iruzaba faraz oigani amasung nifas ki i lakba asi hek lepkhibaga nupi oibisingi mathakta iruzaba gusal tawba faraz oigani sigi maram sing asidagi chawrak pai koi nupa nupi singi mathakta iruzaba gusal tawba asi faraz ohelli iruzaba faraz oiba karamba matamda faraz oi ade iruzabagi faraz gayano sunnat ki oiba tarika asi karamna iruzaba si sunnat ki oiba tarika no haiba asina singba khoi khudingmak kupna fazana khangba darkar oi maramdi si khangdaba taragadi aini iruzaba adu aigi faraz adu pangthoram dabana maram oiraga khangdabadagi pangthoram dabana maram oiraga aigi iruzaba gusal adu faraz adu ada oidre aigi wakhanda aina iruzakhre aina khanba taragasu sariyat ki sunnat ki matungina aina iru haudaba taragadi aigi gusal adu faraz adu ada oi haudaba taragadi aina iruzaba taragasu aigi iruzaba adu iruzaba oina lauraroi aduna aina luzare haina khanba taragasu iruzaba chingdre maram asina iruzare khallaga soliba namaz tawgadoriba ibadat sing mayam adu punama adu aina sida chum haudabana maram oiraga aigi amal sing loina akaiba lakadoribani ama foba qubul oiro maram asina fazana marik chumna mayek sengna karamba matamda iruzaba faraz no karamba matamda sunnat no iruzaba gi faraz ga yano sunnat karamna mafam matam khara lai hariba mafam matam sing asida gusal tawba iruzaba asina sunnat ni ahan bada juma gi numit asida irubasi sunnat kanagumba gair muslim amma musalman islam dharma sida changlai adoi bataragadi mahak adusu iruzaba sunnat ni kanagumba misak ama laitre mahaki iruzaba mayyat adubu iruzaba yaurure asiba mi adubu iruzaba yaururi ba misak adu masamak adu iruza thokpa asisu sunnat ni eid ki numitta iruzaba asisu sunnat ni hariba maram mafam matam maram khara asigi dagi
इरुबा असिना सुन्नतनी इरुजबगी गुसल तौबगी फरज अहुमनी हारिबा फरज अहुम असी खांगमिन्नसी अहानबदा चिन तेंगबा अनीसुबदा नातोन तेंगबा अहुम सुबदा हक्सांग पुंबा थुंगना इसिंग सोलहनबा असी फरजनी समलांग अमगी चांग खाक्तना इसिंग हक्सांग पुंबा सी सोलहनबा असी फरजनी अदु कनागुम मिसक अमना इरुजबा मतमदा गुसल तौबा मतमदा महाकना हारिबा फरज अहुम असिदगी अमा नानथोख्रेबा अमा मफुम फाहौद्रे अदु बतारगदि महाकना तौरिबा गुसल अदु ओइररोय अदुना अखोय मसी मुन्ना वखन थमलगा इरुबा मतमदा सेक्शनना पांथोकनबा होतनगदबनी इरुबगी गुसल तौबगी सुन्नत की तरीका असिसु खंगमिन्नसी नबी करीम सल्लल्लाहु अलैहि वसल्लम ना करमना गुसल तौरमी हाइबा असिगी नियम असिखो खंगमिन्नरगा नबी करीम सल्लल्लाहु अलैहि वसल्लम की तरीका महाकना इरुजरमलिबा नियम असिदा अखोयसु लुजबा ngamnangai hotnagadabani amasung lujagadabani नबी करीम सल्लल्लाहु अलैहि वसल्लम लुद्रिंgai की ममांगदा इस्तिंजा तौथोए अमांगबा दु व्हाइट ब्लड मनी अदु फजना सेंगना हक्सांगदा पकलिबा खुदिमा अदु समथोकपा अदुगा खुद सेंगना हमदोकलबा मतुंगदा वुजु तौथोकपा वुजु तौरगा वुजु तौब लोइरबा मतुंगदा येटलोमदा इसिंग हैथबा मथंगदा ओइरोमदा हैथबा अदुगी मथंगदा कोकता इसिंग हैथबा सी नबी करीम सल्लल्लाहु अलैहि वसल्लम की इरुजबगी तरीका ने अदुगा अमना नबी करीम सल्लल्लाहु अलैहि वसल्लम की मतमदा शैम्पू साबोल लैरमदे अदुना मरम ओइरगा अखोय बोरोय मनासी सी फुटलगा सिगी मना सी फुटलगा सी यानसलगा इरुजरमी करी मरम गिनो हाइबा मतमदा बोरोय मना अदुगी इसिंग अफुटपा अदुना अखोयद इरुजबा मतमदा हक्सांगदा पोट पकलिबा अमोट अकाई फत्तबा खुदिमक असि सेंगदोकपदा अदुकी मतिक मतेंग ओय अदुना मरम ओइरगा नबी करीम सल्लल्लाहु अलैहि वसल्लम ना बोरोय मना असिगा इरुजरमबने अदु हौजिक मतम असिददी अनौबा अखोय शैम्पू साबोल लाक्लबनिना अदुम सिजनब याय हाइदि वान अखोय बोरोय मना फुटलगा बोरोय मनागी इसिंग अदुगा अखोय लुजद्रबसु यारे करेसु कायदे शैम्पू अमदि साबोन सिजनरगा लुबियो अल्लाह ताला ना अखोयना कोय खुदिंग मकपु गुसल तौबा मतमदा सुन्नत की तरीका असिदा पांथोक ngambagi तौफिक पिनबिबो ओइसनो वा मा अलैना इल्लल बला